ꯇꯥꯞꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯉꯁꯤ ꯀꯩꯅꯣ ꯆꯥꯒꯦ ꯇꯧꯋꯤ ꯆꯥꯛꯁꯦ ꯆꯥꯒꯦ ꯇꯧꯋꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯦꯔꯥꯃꯦꯁꯅꯤ ꯅꯨꯡꯇꯤꯒꯤ ꯃꯦꯔꯥꯃꯦꯁꯅꯦꯕ ꯍꯧꯖꯤꯛ ꯁꯤꯅ ꯕꯣꯔꯤ ꯊꯣꯡꯕ ꯑꯃꯒ ꯑꯗꯨꯗꯒꯤ ꯑꯇꯩꯅ ꯑꯗꯨꯝ ꯃꯤꯛꯁ ꯃꯌꯥꯝ ꯊꯣꯡꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯔꯒ ꯃꯌꯥꯟ ꯍꯥꯏꯅꯕꯅꯦꯕ ꯑꯗꯨꯗꯨꯅꯦꯕ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯅꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯀꯥꯎꯕꯤꯅꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯥꯏꯗꯤ ꯑꯅꯧꯕ ꯃꯤꯅ ꯌꯦꯡꯕꯤꯔꯒꯗꯤ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯕꯣꯔꯤ ꯊꯣꯡꯕ ꯍꯥꯟꯅ ꯆꯥꯒꯤꯒꯦ ꯕꯣꯔꯤ ꯊꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯃꯍꯤꯁꯦ ꯐꯛ ꯂꯥꯎꯅ ꯆꯥꯏꯌꯦꯕ ꯁꯤ ꯃꯔꯨ ꯍꯟꯗꯛꯀꯤ ꯑꯍꯥꯟꯕ
ไม่ไหลชาไม่ไหลขอร้อยไหลเลยhồi bà đang sang làm gì bà đi hồi bà nhà mà đâu hồi bạn thôi bạn nói đưa ấy bà anh câu gì bà đang sang làm gì tôi hằng với lại này hai là đủ rồi cũng ngồi về rồi đủ các nào ra lòng anh cũng khá rồi Dumi ai चावल होए अब ai siya matang yolo sa lagi चावल ay sabi matang video lang mo matang video daw mo tingnan sila bye subscribe to you. Yeah.